Hi everyone. ꯑꯍꯥꯟꯕꯗ ꯃꯄꯨ ꯃꯥꯒꯤ ꯃꯤꯡꯂꯦꯟ ꯍꯥꯟꯅ ꯂꯧꯔꯁꯤ. ꯑꯗꯣꯝꯅ ꯅꯤꯡꯖꯕ ꯈꯟꯖꯕ ꯏꯁꯣꯔ ꯃꯄꯨ ꯃꯍꯥꯛ ꯑꯗꯣ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯈꯟꯕꯤꯌꯨ. ꯑꯗꯣꯝꯒꯤ ꯃꯥꯡꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯛꯇꯝ ꯑꯃꯗ ꯂꯦꯞꯄꯒ ꯑꯗꯣꯝꯅ ꯕ꯭ꯂꯦꯁꯤꯡ ꯇꯧꯋꯦ ꯍꯥꯏꯅ ꯈꯟꯕꯤꯌꯨ. ꯑꯗꯨꯒ ꯉꯁꯤꯒꯤ ꯔꯤꯗꯤꯡ ꯑꯁꯤ ꯍꯧꯔꯁꯤ. ꯉꯁꯤꯒꯤ ꯔꯤꯗꯤꯡ ꯑꯁꯤꯗꯤ Who is your future spouse right now? ngasi card asida aina rebel loina tawjagani adomgi future spouse ado universe na adomgi damakta karaida karamaina prepare tawri magi personalities na karamain tawbano haibado loina khangminarase. Card reading ase makoidu kanano ado haiba khakta nate makoidu hojik adomgi part to da karaida lairi kari tawri haibado adusu khangminase. Adomna pamjaba drink ama thakpiro adogi manakta adomna pamjaba diya natraga candle light ama mai thanbiro aduga adomna pamjaba crystal ama sibiro natraga tambal ama inakta thambiro natraga spare ama inakta thambiro aduga adomgi reading ase haurasi. Hi, this is Sakila Yumnam, a certified tarot and crystal healer. Aigi screen da thamjariba file anisida adom karamba file da yawbage haidu yengbiro dero bato ina tawjarage file 1 amadi file 2 da select tawbiro adom ahan bada file 1 khanba ichil naw singi yengasiko. File number 1 khanba ichil naw singi universe na guide tawbiyo. Ichil naw singi future spouse. File number 1 khanba ichil naw singi future spouse. Karam tawbatage universe na guide tawbiyo. Pile number 1 khanba ichil naw singi ko pile number 1 khanba ichil naw kharadi hanagi past ki matamda adomna lainaramba relationship kharada adomse yamna haiti nungaitaba ningamdaba yamna pain gi daba situation mayam ama thokibadu even breakup out tawkiba ichil naw khara yawre ko breakup tawba oitaragasu haidi icham chamna tawnaba breakup oidabadu yamna thamoi kairaga adomgi habadi ningba yamna kairaga adomna khanjaruba sagaluba adugi mayokta oiba relationship adumaina oigikbo relationship si mai kai ani dagi sumai yengjaba matam sida fazana clear communication oinadabagi su yawi ko natraga haidi person ani sida som oiba yai natraga adomga hana khangnariba person si oiba su yai ko aduda khitang amana 100% piba ngamdaba haitare 100% piba ngamdaba tasengbai hai taragadi nungsinadabagi wafambudi nataba amana amagi understand tawba ngamdabado abadi nungsinaba matam sida haidi amana paame basi karino haibado khanba ngamdabado adumaina tawba ichil naw khara yawi aduga hojik ki oina relationship ta lainariba ichil naw khara su yawri ko hojik ki oina relationship tu da fulfillment oidaba nungai taba kidang relationship to the po e macha maruina family issue gi tawba ichil naw kidang su yawre ko haidi family member kare involve taw shalakpa adumaina tawba su yawri natraga ichil naw khara di third person haidi marup ki marakta gi oiba oitarga su habati adom ani gi khanana ngai oiba machak se sida sumaina tawba gi involve tawba gi khitang su uba fangi ko aduga ichil naw khara di relationship haidi mamangda kai ki base ichil naw khara di adomgi partner do adomna haidi atopa haidi lamda chatlaga atopa state tani khangre even foreign country da bong chatlaga ko haidi job tawning ba adomna di pam da ba adomgi nakpa mafam da tawning ba dumaina tawbadagi gyana da ba marakta lakpadagi lapthok na kiba ichil naw khara su yawri ko aduga hojik su relationship ta lainariba ichil naw kharadi haidi lainariba duda clear communication lainadaba dagi nungai taba
ꯑꯗꯨꯃꯥꯏꯅ ꯑꯃ ꯊꯥꯖꯅꯗꯕ ꯑꯗꯨꯒꯤ ꯃꯣꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯕꯒꯤ ꯍꯥꯟꯅꯒꯤ ꯑꯗꯣꯝꯅ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯅꯈꯤꯕꯒꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯀꯥꯎꯊꯣꯛꯄꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯂꯨꯞꯈꯤꯕꯅ ꯑꯃꯅ ꯑꯃ ꯊꯥꯖꯅꯗꯕ ꯈꯠꯅ ꯆꯩꯅꯕ ꯁꯨꯃꯥꯏꯅ ꯊꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯍꯧꯖꯤꯛꯁꯨ ꯌꯥꯎꯔꯤ ꯍꯥꯟꯅꯒꯤ ꯑꯗꯣꯝꯅ ꯁꯞꯄꯣꯔꯠ ꯇꯧꯅꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯒ꯭ꯔꯦꯠꯐꯨꯜ ꯑꯣꯏꯕ ꯉꯝꯗꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯌꯨꯅꯤꯚꯔꯁꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯒꯥꯏꯗ ꯄꯤꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯑꯃ ꯁꯤꯡꯒꯜꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯤ ꯍꯥꯏꯗꯤ ꯌꯨꯅꯤꯚꯔꯁꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯄꯥꯔꯠꯅꯔ ꯈꯟꯕꯒꯤ ꯔꯥꯏꯠ ꯇꯥꯏꯝ ꯑꯣꯏꯔꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯔꯤꯖꯣꯅꯦꯠ ꯇꯧꯔꯒꯗꯤ ꯀꯃꯦꯟꯇ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯨ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯒꯤꯗꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯅ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯆꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯊꯧꯖꯜꯂꯛꯄ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯍꯧꯖꯤꯛꯁꯤꯗꯩ ꯊꯦꯡꯗꯒꯨꯝꯁꯤ ꯃꯇꯝ ꯆꯥꯔꯦ ꯍꯥꯏꯔꯒ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯔꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯃꯤꯟꯅꯕ ꯃꯐꯝꯗ ꯀꯂꯤꯛꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏ ꯇꯥꯔꯒꯁꯨ ꯑꯗꯣꯝꯗ ꯈꯤꯇꯪ ꯄꯥꯎ ꯐꯥꯎꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯅꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯀꯣ ꯍꯥꯟꯅꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯗꯤ ꯂꯩꯅꯔꯒ ꯅꯨꯡꯅꯥꯡꯅꯔꯒ ꯐꯖꯅ ꯄꯥꯎ ꯏꯪꯈꯥꯡ ꯐꯥꯎꯅꯗꯅ ꯅꯨꯡꯉꯥꯏꯅꯗꯅ ꯂꯩꯕꯗꯨꯁꯨ ꯌꯨꯅꯤꯚꯔꯁꯅ ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯑꯃꯨꯛ ꯄꯦꯆꯞ ꯇꯧꯕꯒꯤ ꯃꯇꯥꯡꯗꯣ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅꯗꯕ ꯃꯌꯥꯝꯗꯣ ꯐꯖꯅ ꯀꯝꯃꯨꯅꯤꯀꯦꯁꯟꯗꯨ ꯐꯖꯅ ꯇꯧꯊꯣꯛꯑꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯇꯥꯡ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨꯁꯨ ꯌꯨꯅꯤꯚꯔꯁꯅ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯍꯥꯏꯔꯤꯀꯣ ꯑꯗꯨꯒ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯗꯣꯝꯒꯤ ꯑꯣꯏꯒꯗꯧꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯇ ꯍꯧꯖꯤꯛ ꯂꯩꯅꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯂꯥꯏꯐꯇ ꯂꯥꯛꯀꯗꯕ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔ ꯁ꯭ꯄꯥꯎꯁ ꯑꯣꯏꯒꯗꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯁꯦ ꯌꯥꯝ ꯐꯥꯏꯌꯔ ꯑꯦꯅꯔꯖꯤꯗ ꯂꯩꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣꯝ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯀꯩꯅꯣꯝ ꯍꯣꯠꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯑꯗꯨꯃꯥꯏꯅ ꯑꯦꯅꯔꯖꯤꯗ ꯂꯩꯕ ꯑꯣꯏꯒꯅꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯦꯡꯅꯕꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯪꯕ ꯑꯃ ꯄꯣꯛꯀꯅꯤꯀꯣ ꯍꯥꯏꯕꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝꯅ ꯀꯩꯅꯣꯝ ꯍꯣꯠꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯂꯨꯞꯊꯔꯒ ꯂꯩꯕ ꯍꯥꯏꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯃꯇꯝꯗꯁꯨ ꯑꯩꯁꯦ ꯕꯤꯖꯤꯅꯦꯁ ꯑꯃ ꯅꯨꯄꯤ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯩꯒꯤ ꯀꯥꯔꯠꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯑꯗꯣꯝꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁ꯭ꯄꯥꯎꯁ ꯅꯨꯄꯥꯗꯨꯀꯣ ꯑꯗꯒꯤ ꯅꯨꯄꯥ ꯑꯣꯏꯇꯥꯔꯒꯁꯨ ꯅꯨꯄꯤ ꯑꯗꯨꯀꯣ ꯑꯗꯣꯝꯅ ꯊꯦꯡꯅꯒꯗꯧꯔꯤꯕ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔ ꯁ꯭ꯄꯥꯎꯁ ꯑꯗꯣ ꯑꯗꯣꯝꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯁꯤꯅꯤ ꯍꯥꯏꯕꯁꯦ ꯑꯗꯣꯝꯅ ꯈꯪꯕ ꯉꯝꯅꯕ ꯃꯒꯨꯟ ꯈꯔ ꯍꯥꯏꯖꯒꯦꯀꯣ ꯐꯥꯏꯌꯔ ꯑꯦꯅꯔꯖꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯀꯩꯅꯣꯝꯃ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯣꯝꯗ ꯋꯥꯔꯤ ꯁꯥꯔꯛꯄ ꯃꯇꯝꯗꯁꯨ ꯐ꯭ꯌꯨꯆꯔꯗꯕꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯣ ꯃꯥꯒꯤ ꯋꯥꯔꯤꯗ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯄ꯭ꯂꯥꯟ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯈꯜꯂꯤ ꯏꯚꯟ ꯁ꯭ꯇꯥꯔꯠ ꯇꯧꯕꯒꯤ ꯐꯥꯎꯕ ꯎꯕ ꯐꯪꯒꯅꯤꯀꯣ ꯅꯍꯥ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝꯅ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯀꯩꯅꯣꯝꯃ ꯁ꯭ꯇꯥꯔꯠ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩ ꯕꯤꯖꯤꯅꯦꯁ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯔꯤꯌꯔꯒꯤꯀꯣ ꯒ꯭ꯔꯣꯠꯀꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯁ꯭ꯇꯨꯗꯦꯟꯁꯤꯡ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯅ ꯑꯩ ꯁꯤ ꯇꯧꯒꯦ ꯁꯤ ꯇꯝꯒꯦ ꯍꯥꯏꯕꯒꯤ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯐ꯭ꯔꯤꯗ ꯂꯩꯊꯣꯛꯇꯕꯗꯣꯀꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯣꯏꯊꯣꯛ ꯇꯥꯔꯒꯁꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯔ ꯌꯥꯎꯔꯤꯀꯣ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯅꯨꯄꯥ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔ ꯁ꯭ꯄꯥꯎꯠꯁꯦ ꯍꯥꯏꯕꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯂꯣꯏꯔꯦ ꯐ꯭ꯔꯤ ꯇꯥꯏꯝꯁꯤꯗ ꯑꯩ ꯌꯨꯝꯗ ꯇꯨꯝꯃꯒ ꯇꯥꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯒꯦ ꯈꯟꯗꯕ ꯑꯉꯥꯡꯒꯤ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯆꯠꯂꯤ ꯈꯪꯗꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯒꯤ ꯄꯩꯁꯥ ꯊꯣꯛꯄ ꯌꯥꯕ ꯃꯆꯥꯁꯤ ꯇꯧꯔꯒ ꯀꯔꯤꯝꯇ ꯂꯦꯞꯇꯅ ꯂꯩꯇꯕ ꯀꯩꯅꯣꯝꯇ ꯍꯣꯠꯅꯒꯦ ꯈꯟꯕ ꯏꯚꯟ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯄꯩꯁా ꯊꯣꯛꯇꯕ ꯑꯣꯏꯇꯥꯔꯒꯁꯨ ꯑꯅꯧꯕ ꯀꯩꯅꯣꯝꯃ ꯇꯝꯁꯜꯂꯦ ꯈꯪꯗꯦꯀꯣ ꯃꯣꯗꯥꯂꯤꯇꯤ ꯑꯅꯧꯕ ꯑꯃ ꯇꯝꯁꯜꯂꯦ ꯈꯪꯗꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯤꯀꯣ ꯑꯦꯅꯔꯖꯤ ꯑꯣꯏꯒꯅꯤꯀꯣ ꯑꯗꯣꯝꯒꯤ ꯄꯥꯔꯁꯟ ꯑꯁꯦ ꯑꯗꯨꯒ ꯃꯑꯣꯡ ꯃꯇꯧ ꯃꯁꯛꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦꯗ ꯌꯦꯡꯁꯤꯀꯣ ꯑꯗꯨꯒ ꯇꯧꯒꯦ ꯈꯟꯕ ꯃꯌꯥꯝꯁꯤꯅ ꯍꯥꯏꯗꯤ ꯌꯥꯝꯃꯟꯗꯅ ꯁꯤꯁꯨ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯑꯃ ꯌꯥꯝꯃꯟꯗꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯑꯗꯨꯝ ꯈꯤꯇꯪ ꯂꯩꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯑꯗꯨꯃꯥꯏꯅ ꯁꯥꯔꯛꯄꯗꯤ ꯑꯗꯨم ꯌꯥꯎꯒꯅꯤꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒ ꯃꯇꯣꯝ ꯈꯛꯇ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯊꯧ ꯃꯌꯥꯝꯗꯨꯗ ꯇ꯭ꯔꯦꯞ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕꯒꯤ ꯃꯇꯥꯡ ꯑꯗꯨꯃꯥꯏꯅ ꯇꯥꯡꯀꯛ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯗꯁꯨ ꯑꯗꯣꯝꯗꯁꯨ ꯂꯤꯕꯗ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯤꯀꯣ
ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯊꯧꯁꯦ ꯁꯤꯁꯤꯗ ꯂꯨꯞꯁꯟꯃꯟꯈꯤꯕꯅ ꯃꯔꯨ ꯑꯣꯏꯔꯀꯥꯟꯗ ꯑꯗꯣꯝꯗ ꯌꯥꯝ ꯀꯟꯅ ꯃꯥꯅ ꯌꯦꯡꯁꯟꯗꯔꯦ, ꯌꯥꯝ ꯀꯟꯅ ꯏꯟꯇꯔꯦꯁ ꯇꯧꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯒꯤ ꯈꯟꯕꯒꯤ ꯍꯥꯏꯗꯤ ꯋꯥꯈꯜ ꯐꯥꯎꯕ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯀꯣ, ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯔꯤꯁꯤꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯗꯤ ꯑꯗꯣꯝꯁꯤ ꯂꯨꯞꯄ ꯀꯥꯟꯗ ꯂꯩꯈꯤꯗꯣꯏꯅꯦ, ꯑꯗꯨꯒ ꯏꯒꯅꯣꯔ ꯇꯧꯕꯤꯔꯦ ꯈꯟꯕꯗꯣ ꯑꯗꯣꯝꯒꯤ ꯄꯥꯔꯁꯟꯅ ꯇꯁꯦꯡꯕꯩꯗꯤ ꯏꯒꯅꯣꯔ ꯇꯧꯕꯩꯗꯤ ꯅꯠꯇꯕ ꯃꯥꯒꯤ ꯀꯔꯤꯌꯔ ꯒꯣꯜ ꯑꯗꯒꯤ ꯃꯥꯅ ꯇꯧꯒꯦ ꯈꯟꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤꯗꯨꯗ ꯃꯥꯒꯤ ꯐꯨꯜ ꯐꯣꯀꯁꯁꯦ ꯑꯗꯨꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯀꯥꯟꯗ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯀꯩꯅꯣꯗ ꯂꯥꯛꯄ ꯉꯝꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ, ꯍꯥꯏꯗꯤ ꯎꯕ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯣꯝꯅꯗꯤ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯍꯟꯅꯤꯡꯕꯗꯣ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯨ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯑꯣꯏꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯍꯟꯅꯤꯡꯕ, ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯔꯤꯌꯔ ꯑꯗꯒꯤ ꯃꯥꯒꯤ ꯒꯣꯜꯗꯣ ꯑꯗꯨꯏꯗꯨꯗ ꯐꯣꯀꯁ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯅ ꯎꯒꯅꯤꯀꯣ ꯑꯗꯣꯝ. ꯑꯗꯨꯒ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯁꯤ ꯅꯨꯄꯤꯗ ꯑꯣꯏꯇꯥꯔꯒꯁꯨ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕꯗ ꯍꯦꯛ ꯌꯦꯡꯕꯗ ꯑꯦꯇ꯭ꯔꯦꯛ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯤꯀꯣ. ꯃꯁꯥꯒꯤ ꯑꯣꯏꯕ ꯂꯦꯞꯆꯔꯀꯥꯟꯗ ꯃꯁꯥꯒꯤ ꯑꯣꯏꯕ ꯁꯦꯟ ꯊꯨꯝꯁꯨ ꯊꯣꯛꯆ ꯃꯤꯉꯣꯟꯗ ꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯒꯦꯅ ꯈꯪꯗꯕꯗꯣ, ꯃꯤꯉꯣꯟꯗ ꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯒꯦꯗ ꯈꯟꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯤ. ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯤꯀꯣ. ꯐꯦꯃꯤꯂꯤꯒꯤ ꯂꯩꯅꯔꯤꯕ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒꯤ ꯌꯥꯝꯅ ꯈꯟꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯅꯤꯀꯣ. ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯨꯄꯤꯗ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯃꯥꯒꯤ ꯃꯃꯇꯥꯒꯤ ꯃꯒꯨꯟ ꯆꯦꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯅꯤ. ꯀꯣꯏꯕ ꯁꯥꯟꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯥꯝꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯅꯤ. ꯇꯧꯕꯇꯕꯨ ꯃꯥꯁꯦ ꯐꯦꯃꯤꯂꯤꯒꯤ ꯅꯠꯇ꯭ꯔꯒ ꯅꯛꯅꯕ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯈꯟꯕꯅ ꯍꯦꯟꯕꯗꯣ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯀꯥꯎꯊꯣꯛꯄꯗꯣ, ꯃꯁꯥꯒꯤ ꯀꯦꯌꯔ ꯂꯧꯒꯗꯕ ꯃꯌꯥꯝꯁꯤ ꯀꯥꯎꯊꯣꯛꯄꯗꯣ ꯃꯁꯥꯒꯤꯗꯃꯛ ꯃꯤꯒꯤ ꯍꯥꯟꯅ ꯍꯣꯠꯅꯔꯤꯉꯩꯗ ꯑꯗꯨꯒꯨꯝꯕꯒꯤ ꯃꯒꯨꯟ ꯈꯤꯇꯪ ꯆꯦꯟꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅꯤ. ꯌꯥꯝꯅ ꯀꯥꯏꯟ ꯑꯣꯏꯕ ꯄꯥꯔꯁꯟ ꯑꯃ ꯑꯣꯏꯅꯤꯀꯣ. ꯌꯥꯝꯅ ꯀꯥꯏꯟ ꯑꯣꯏꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯅꯤ. ꯃꯤꯒꯤ ꯈꯟꯕ, ꯃꯤꯒꯤ ꯍꯣꯠꯅꯕꯒꯤ ꯑꯁꯨꯃꯥꯏꯅ ꯇꯧꯕ, ꯑꯗꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯊꯧꯗꯣ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯅꯛꯅꯕꯁꯤꯡ ꯍꯥꯏꯇꯥꯔꯦ. ꯑꯗꯣꯝꯒꯤꯁꯨ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯍꯥꯏꯁꯤ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤꯁꯨꯅꯤꯀꯣ. ꯅꯨꯡꯉꯥꯏꯅꯕꯒꯤ ꯍꯣꯠꯅꯕ ꯃꯇꯝꯁꯤꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯏꯊꯧ ꯈꯤꯇꯪ ꯍꯥꯏꯗꯤ ꯀꯥꯎꯊꯣꯛꯑꯒ ꯏꯁꯥꯒꯤ ꯃꯇꯝ ꯆꯥꯅ ꯍꯥꯏꯗꯤ ꯆꯥꯛ ꯆꯥꯕ, ꯃꯇꯝ ꯆꯥꯅ ꯏꯁꯥꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯕꯨ ꯑꯣꯏꯔꯣ, ꯁꯤꯒꯨꯝꯕꯁꯤ ꯑꯃꯨꯛ ꯀꯥꯎꯊꯣꯛꯄꯒꯤ ꯍꯦꯜꯊ ꯏꯁꯨ ꯈꯤꯇꯪ ꯂꯥꯛꯄ ꯌꯥꯏꯀꯣ. ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯃꯦꯖꯔ ꯏꯁꯨ ꯅꯠꯇ ꯇꯥꯔꯒꯁꯨ ꯅꯨꯄꯤꯗ ꯑꯣꯏꯔꯁꯨ ꯅꯨꯄꯥꯗ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯐꯔꯇꯤꯂꯤꯇꯤꯗꯤ ꯌꯥꯝꯅ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯐꯔꯇꯥꯏꯜ ꯑꯣꯏꯕ ꯃꯤꯁꯛꯇꯤ ꯑꯣꯏꯒꯅꯤ. ꯍꯥꯏꯕꯗꯤ ꯌꯨꯝ ꯄꯥꯟꯕꯒ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯗꯕ ꯈꯣꯠꯇꯕ ꯁꯤꯒꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯏꯀꯣ. ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔ ꯁ꯭ꯄꯥꯎꯁ ꯍꯥꯏꯁꯤꯗꯤ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯕꯒ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯤꯀோ. ꯒꯥꯔꯗꯦꯅꯤꯡꯒꯨꯝꯕ ꯇꯧꯕ, ꯎ ꯋꯥꯒꯨꯝꯕ ꯊꯥꯕ, ꯑꯗꯒꯤ ꯂꯩꯁꯨꯒꯨꯝꯕ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯊꯥꯕ, ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯗꯦꯀꯣꯔꯦꯁꯟ ꯇꯧꯕ ꯈꯣꯠꯄ ꯁꯨꯃꯥꯏꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯃ ꯑꯣꯏ. ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯁꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯍꯥꯏꯗꯤ ꯁꯣꯏꯗꯅ ꯑꯗꯣꯝꯗ ꯐꯥꯎꯕꯗꯣ ꯍꯥꯏꯗꯤ ꯁꯤꯒꯤꯁꯦ ꯑꯩꯒꯤꯗꯃꯛꯇ ꯇꯝꯃꯝꯕ ꯑꯩꯒꯤ ꯐ꯭ꯌꯨꯆꯔ ꯁ꯭ꯄꯥꯎꯁꯇꯨ ꯑꯣꯏꯒꯅꯤ ꯍꯥꯏꯔꯒ ꯐꯥꯎꯕꯗꯣ, ꯍꯥꯏꯕꯗꯤ ꯑꯗꯣꯝꯗ ꯑꯦꯇ꯭ꯔꯦꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ, ꯑꯗꯣꯝꯗ ꯈꯪꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯤꯀꯣ. ꯍꯥꯏꯕꯗꯤ ꯑꯗꯨꯒ ꯑꯅꯛꯄ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯅꯁꯨ ꯄ꯭ꯔꯦꯁꯔ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯑꯅꯛꯄ ꯃꯇꯝꯁꯤꯗꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯕꯒꯤ ꯃꯟꯊ ꯈꯔꯁꯤꯗ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯗꯨꯃꯥꯏꯅ ꯎꯕ ꯐꯪꯉꯤꯀꯣ. ꯑꯗꯨꯒ ꯇꯥꯏꯃꯤꯡꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯖꯒꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯦ. ꯇꯥꯏꯃꯤꯡꯁꯤ ꯌꯦꯡꯖꯒꯦ. ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯀꯣ, ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯗꯤ ꯑꯅꯛꯄꯁꯤꯗ ꯊꯕꯛ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯀꯣ, ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯣꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯐꯝꯗ ꯅꯠꯇ꯭ꯔꯒ ꯐ꯭ꯔꯦꯟꯒꯤ ꯊ꯭ꯔꯨꯗꯒꯤ ꯊꯦꯡꯅꯕꯁꯨ ꯌꯥꯏꯀꯣ. ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯅꯛꯄ ꯃꯇꯝꯁꯤꯗ ꯊꯦꯡꯅꯒꯗꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯔꯁꯨ ꯌꯥꯎꯔꯦꯀꯣ. ꯑꯗꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯅꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯔꯁꯨ ꯌꯥꯎꯔꯤ. ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯗꯤ ꯌꯥꯝꯅ ꯅꯛꯄ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯄꯤꯔꯤꯀꯣ. ꯑꯣꯛꯇꯣꯕꯔ 23ꯗꯒꯤ ꯅꯣꯕꯦꯝꯕꯔ 22 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔ ꯁ꯭ꯄꯥꯎꯁꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯗꯤ ꯎꯠꯂꯤꯀꯣ ꯁꯣꯏꯗꯅ ꯂꯥꯛꯄ. ꯁꯤꯅ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ. ꯑꯅꯤꯁꯨꯕꯗ ꯄꯥꯏꯜ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ. ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯦꯡꯉꯁꯤꯀꯣ. ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯌꯨꯅꯤꯚꯔꯁꯅ ꯒꯥꯏꯗ ꯇꯧꯕꯤꯌꯨ. ꯐ꯭ꯌꯨꯆꯔ ꯁ꯭ꯄꯥꯎꯁ ꯀꯔꯝ ꯇꯧꯒꯅꯤ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ.
number 2 khanda ichil naw singi ko pile number 2 khanbe ichil naw singi yengsi ko pile number 2 khanbe ichil naw singi ko adongi future spouse oiga dauri ba misak mioi ase yam ngallingai matamdagi sen thumgi matangda dagi sa stable oina bai matangda career goal gi matangda ko adum khalaga lakpa misak mioi ama oi haiti matam khuding makta stable oiba punsi amai future da laige habasigi wakhanda sagalaga adumaina leiba ichinaw sing oiko student sing oiba oi tarakasu haujikta adomna loinaba matamna misak ase adum khangni magi future gi sangaba planning haujik tawgi hauna hotpa khanba adumaina tawba misak mioi oigani ko adagi thaba inkhang tawba ichinaw sing oi tarakasu magi future gi plan ga loinana tawbado haidi phat ekta tawshanba nataba plan ga loinana tawba adumaina aduga hojik isagi oiba haibadi adomgi spouse oigadabase kidang mature oiba singna ko isagi oiba business tawge oi taragasu fazana stable oiba si tawge hairaga khanba misak miyoidu adum oiko kanagoma ichilnaw kharadi mamang thakta gi ahal laman singna property adagi aidi matik chana thanamba ichilnaw kharasu yauri tawbadabu thanamiba ahan singna thanamba potu da enjoy tawraga nungai thoga leige kaidongoi da su khande ko adomgi future spouse se hena upgrade tawraga hena achauba ama natraga magi oiba hana family gi business hana dagi adum matam sangna dagi tawraga lakpa legacy pass on tawpa ichilnaw kharasu yauri ko ichilnaw kharasina magi business hanaido adu khakta nataba atopa mayam amasu expand tawthoke haiba atopa mayam amasu upgrade tawge haiba adumaina khanba ichilnaw singsu yauri adomna thengnaba matamda su soitana khangani ko adomgi future spouse se karamba misak miyoino haibado matam khuding makta emotional dagi su logical thinking na hena pamba misak miyoi ama oiko haibadi kappa lauba natraga nungsi nungongi sigumba yauttabadi nataba sida tuktharaga leibadagi tigi logical oiba thabak thauram pangthokadaba naidi punsi sida thabak thauram sigumba na hena maru oi punchigi goal ne hena maru oi career na maru oi sumaina khanba ngahaktang da haibadi arembada leithokta bai tare adumaina khanba misak mioi oiko emotionally adomna haidi adomgi spouse asi nupi na yengbiraga na nupa singdo hai tare nupa na yengaga na adomgi nupi oige dorpado adomgi wahai wata romantic oiba wahai wata kharaga couple awbabu oiro kaibo sigumbada tukthagada misak mioi amadi chungoi oide ko adomgi partner ase tukthagada misak mioi ama oide aduga matam khudingmakta adomgi partner se sina haibadi hojik loinaraga leiba relationship ta leiba ichilnaw singsu wari sarakpada soidana khangani ko adomgi future spouse ase aduga single da leiriba ichilnaw adomgi path adomgi lambi da lakadaba singdasu aina hairiba magun sing ase yawba soidana yengbiyo adomgi oigadariba future spouse ase karino haiba matamda adomgi future spouse asina magi oigadariba spouse ase masak matau fazaba mina pamnaba yengnaba dagisu hena isagi confident leiba ko confident leiba mimang thokpa ngamba isagi oiba karigumba khara ithau ama tauba isagi self esteem ngakchaba adagi self respect taujaba adugumba misak mioi si matam khudingmakta adomgi future spouse ina magi spouse oiba pame ba matam khudingmakta masi masak matau phajaba nupi natraga nupadagi magun leiba confident leiba mine hena attract tawba misak miyoido adumaina oi matam khudingmakta free da leithokpa misak amadi adomgi spouse ina magi spouse oiba pamde matam khudingmakta haidi isagi oiba kainoma hotnajage khanba business oiba yaiko career goal natraga sen thumgi tanbagi matang oitargasu isagi oiba nupi oitargasu haidi nupi oibagi tawba yabasing nupa oitargasu nupa oibagi tawba yabasing adumaina tawba action oriented oiba misak mioi se adum pamiko adomgi future spouse sina ko
ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯁ꯭ꯄꯥꯎꯁ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯗꯤ ꯃꯥꯒꯤ ꯂꯥꯏꯐꯇ ꯑꯦꯆꯤꯞ ꯇꯧꯅꯕꯒꯤ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯥꯏ ꯊꯤꯔꯦ ꯍꯥꯏ ꯇꯥꯔꯒꯁꯨ ꯃꯥꯏ ꯊꯤꯕꯗꯨꯗ ꯇꯨꯛꯊꯔꯒ ꯅꯠꯇ꯭ꯔꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯄꯪꯊꯔꯒ ꯂꯩꯈꯤꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯈꯛ ꯑꯣꯏꯗꯦ. ꯃꯥꯏꯊꯤꯔꯒ ꯇꯨꯁꯜꯂꯕꯁꯨ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯅ꯭ꯌꯨ ꯁ꯭ꯇꯥꯔꯠ ꯍꯧꯍꯧꯒꯦ ꯑꯃꯨꯛ ꯇꯧꯍꯧꯒꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯣꯏ. ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔ ꯑꯁꯤ ꯃꯥꯁꯨ ꯐꯥꯏꯌꯔ ꯑꯦꯅꯔꯖꯤꯒꯤ ꯃꯒꯨꯟꯁꯨ ꯆꯦꯜꯂꯤꯀꯣ. ꯑꯗꯨꯒ ꯃꯑꯣꯡ ꯃꯔꯤꯟ ꯀꯔꯝꯃꯥꯏꯅ ꯇꯧꯕ ꯃꯤꯁꯛ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔ ꯁ꯭ꯄꯥꯎꯁ ꯑꯁꯦ. ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯆꯤꯠ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯈꯟꯕꯤꯒꯅꯨꯀꯣ. ꯍꯥꯏꯗꯤ ꯑꯗꯣꯝꯅ ꯀꯌꯥ ꯆꯤꯠ ꯇꯧꯒꯦ ꯈꯟꯕ ꯑꯣꯏ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔ ꯁ꯭ꯄꯥꯎꯁ ꯐ꯭ꯌꯨꯆꯔ ꯁ꯭ꯄꯥꯎꯁ ꯑꯣꯏꯒꯗꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯁꯦ ꯑꯗꯣꯝꯅ ꯀꯩꯗꯧꯉꯩꯗꯁꯨ ꯃꯉꯣꯟꯗ ꯆꯤꯠ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯌꯥꯒꯗꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯣꯏꯗꯦ. ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯣꯝꯅ ꯍꯥꯏꯗꯤ ꯈꯪꯕꯤꯒꯗꯕꯗꯤ ꯃꯥꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯍꯩꯕ ꯁꯤꯡꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯀꯣ. ꯑꯗꯣꯝꯅ ꯀꯩꯒꯨꯝꯕ ꯅꯠꯇꯕ ꯀꯩꯅꯣꯝꯃ ꯆꯤꯠ ꯇꯧꯒꯦꯅ ꯈꯟ ꯇꯥꯔꯒꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯂꯥꯏꯅ ꯐꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯒꯅꯤꯀꯣ. ꯂꯥꯏꯅ ꯐꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯤ. ꯃꯥ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨ ꯄꯥꯝꯗꯦ ꯑꯗꯣꯝꯒꯤ ꯃꯤꯁꯛ ꯃꯤꯑꯣꯏꯁꯤꯅꯀꯣ. ꯑꯗꯨꯒ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯅꯤꯀꯣ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔ ꯑꯁꯦ. ꯑꯗꯣꯝꯒꯤ ꯂꯥꯏꯐꯇ ꯑꯗꯣꯝꯅ ꯈꯟꯖꯕ ꯑꯗꯣꯝꯒꯤ ꯋꯤꯁꯁꯤꯡ ꯑꯃꯗꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯋꯤꯁꯁꯤꯡ ꯐꯨꯜꯐꯤꯜꯃꯦꯟ ꯑꯣꯏꯍꯟꯒꯦ ꯈꯟꯕ ꯃꯤꯁꯛ ꯃꯤꯑꯣꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯣꯏꯒꯅꯤ. ꯑꯗꯨꯒꯤꯗꯃꯛꯇ ꯆꯥꯍꯦ ꯃꯥ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅ ꯇꯥꯔꯒꯁꯨ ꯑꯗꯒꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯉꯝꯅ ꯆꯠꯄ ꯃꯤꯁꯛ ꯃꯤꯑꯣꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯤ. ꯃꯥꯒꯤ ꯇꯥꯔꯒꯦꯠ ꯃꯥꯒꯤ ꯒꯣꯜꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯊꯦꯡꯅꯕ ꯈꯨꯗꯤꯡꯗꯨ ꯂꯥꯟꯊꯦꯡꯅꯕ ꯉꯝꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯒꯅꯤ. ꯑꯗꯨꯒ ꯑꯗꯣꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯦꯞꯄꯤꯕ ꯑꯗꯣꯝꯒꯤ ꯏꯃꯣꯁꯅꯦꯜ ꯐꯤꯂꯤꯡ ꯈꯪꯕꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯃꯤꯑꯣꯏꯗꯣ ꯑꯣꯏꯒꯅꯤ. ꯑꯗꯣꯝꯒꯤ ꯋꯥ ꯇꯥꯕꯤꯕ ꯃꯤꯁꯛ ꯃꯤꯑꯣꯏꯗꯣ ꯑꯣꯏꯒꯅꯤ. ꯑꯗꯣꯝꯕꯨ ꯃꯨꯟꯅ ꯈꯪꯕꯤꯕ ꯃꯤꯁꯛ ꯃꯤꯑꯣꯏꯗꯣ ꯑꯣꯏꯒꯅꯤ. ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯅ ꯑꯗꯣꯝꯗ ꯖꯦꯟꯇꯜ ꯒꯥꯏꯗ ꯃꯆꯥ ꯑꯃꯃꯝ ꯄꯤ ꯈꯟꯕꯤ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ. ꯑꯗꯨꯒ ꯍꯤꯂꯤꯡꯒꯤꯗꯃꯛꯇ ꯃꯊꯧ ꯇꯥꯔꯕ ꯁꯣꯜ ꯃꯌꯥꯝ ꯑꯃꯗ ꯍꯥꯏꯕꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯕ, ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯄꯟꯕ ꯂꯩꯔꯕ, ꯀꯔꯤꯌꯔꯗ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯕ, ꯍꯦꯜꯊꯀꯤ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯃꯗꯤ ꯏꯁꯨꯁꯤꯡꯗꯨꯗꯒꯤ ꯀꯣꯛꯀꯗꯒꯦ ꯀꯔꯤ ꯇꯧꯔꯒ ꯍꯥꯏꯕꯒꯤ ꯔꯤꯃꯦꯗꯤꯁ ꯈꯪꯗꯅ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯃꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ. ꯑꯗꯨꯒ ꯑꯩꯒꯤ ꯀꯃꯦꯟ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯛꯄ ꯔꯤꯖꯣꯅꯦꯠ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯔꯛꯀꯅꯨ. ꯑꯩꯅ ꯀꯃꯦꯟ ꯈꯨꯗꯤꯡ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯣꯏꯅ ꯄꯥꯖꯩ. ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯔꯤꯗꯤꯡ ꯂꯧꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯔꯤꯗꯤꯡ ꯂꯧꯈꯤꯕ ꯑꯃꯗꯤ ꯔꯦꯃꯦꯗꯤꯁ ꯑꯩꯒꯤ ꯈ꯭ꯔꯤꯁꯇꯦꯜ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯈ꯭ꯔꯤꯁꯇꯦꯜ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯁꯛꯁꯦꯁ ꯑꯣꯏꯕ, ꯃꯥꯏ ꯄꯥꯛꯄ, ꯔꯤꯂꯦꯁꯟꯁꯤꯞꯇ ꯏꯝꯄ꯭ꯔꯨꯞ ꯂꯥꯛꯄ ꯃꯌꯥꯝ ꯑꯃꯒꯤ ꯐꯣꯟ ꯇꯧꯕꯤꯔꯛꯄ, ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯑꯩꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯩ. ꯑꯩꯅ ꯇꯧꯖꯔꯤꯕ, ꯑꯩꯅ ꯆꯪꯁꯟꯖꯔꯤꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯔꯗ ꯑꯣꯏꯔꯁꯨ ꯍꯣꯠꯅꯖꯒꯦ ꯈꯟꯕꯁꯤꯗ ꯑꯩ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯑꯦ ꯈꯜꯂꯤ, ꯍꯦꯟꯅ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕ ꯐꯪꯏ. ꯗꯤꯚꯥꯏꯟꯅ ꯑꯩꯉꯣꯟꯗ, ꯌꯨꯅꯤꯚꯔꯁꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯄꯋꯥꯔ ꯑꯗꯣ ꯑꯗꯣꯝꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯍꯦꯟꯅ 100% ꯄꯤ. ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯐꯪꯉꯤꯕ ꯄꯋꯥꯔꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯦꯜꯞ ꯇꯧꯒꯦ, ꯒꯥꯏꯗ ꯇꯧꯒꯦ ꯈꯟꯕꯁꯤꯗ ꯍꯦꯟꯅ ꯍꯦꯟꯅ ꯑꯦꯅꯔꯖꯤ ꯄꯤꯕ ꯑꯣꯏ. ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ, ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯄ ꯑꯃꯗꯤ ꯐꯣꯟ ꯀꯣꯜ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ. ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯩꯉꯣꯟꯗ ꯔꯤꯗꯤꯡ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯒ ꯑꯩꯒꯤ ꯔꯤꯗꯤꯡꯁꯤꯗ ꯔꯦꯖꯣꯅꯦꯠ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯔꯦꯖꯣꯅꯦꯠ ꯇꯧꯋꯦ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯄ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ. ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯥꯔꯁꯣꯅꯦꯜ ꯔꯤꯗꯤꯡ ꯇꯧꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯍꯟꯅ ꯍꯟꯅ ꯊꯥꯕꯤꯔꯛꯄ, ꯐꯣन ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯑꯃꯗꯤ ꯑꯩꯒꯤ ꯔꯦꯃꯦꯗꯤꯁ ꯈ꯭ꯔꯤꯁꯇꯦꯜ ꯃꯌꯥꯝ ꯑꯃ ꯑꯃꯗꯤ ꯍꯣꯂꯤꯁꯇꯤꯛ ꯑꯩꯒꯤ ꯔꯦꯃꯦꯗꯤꯁ ꯃꯌꯥꯝ ꯑꯃ ꯄꯤꯕꯗꯨꯗ ꯃꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯏꯝꯄ꯭ꯔꯨꯞ ꯂꯥꯛꯄꯒꯤ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ, ꯀꯣꯜ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ, ꯑꯗꯒꯤ ꯄꯥꯔꯠꯅꯔ ꯁꯦꯠꯅ ꯈꯥꯏꯅꯈꯤꯕꯒꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ, ꯔꯤꯂꯦꯁꯟꯁꯤꯞꯇ ꯏꯝꯄ꯭ꯔꯨꯞ ꯂꯥꯛꯄꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯕ, ꯑꯗꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯁꯤꯡꯗꯁꯨ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯔꯝꯕꯗꯒꯤ ꯍꯟꯗꯛꯇꯤ ꯒ꯭ꯔꯣꯠ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯉꯣꯟꯗ ꯐꯣन ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯑꯃꯗꯤ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ. ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯑꯗꯣꯝꯅ ꯃꯥꯏ ꯄꯥꯛꯑꯕ ꯃꯇꯨꯡꯗ ꯑꯩꯅ ꯒꯥꯏꯗ ꯃꯆꯥ ꯑꯃꯗꯤ ꯇꯧꯔꯒ ꯑꯗꯣꯝꯒꯤ ꯕ꯭ꯂꯣꯀꯦꯖꯇꯨ ꯍꯥꯡꯇꯣꯛꯑꯒ ꯃꯥꯏ ꯄꯥꯛꯄ ꯃꯌꯥꯝ ꯑꯃꯒꯤ ꯑꯩꯉꯣꯟꯗ ꯁꯤꯌꯔ ꯇꯧꯕꯤꯔꯛꯄꯗꯨ
ꯇꯧꯕꯗꯣ ꯑꯩꯉꯣꯟꯗ ꯏꯅꯔꯖꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯦ ꯌꯨꯅꯤꯚꯔꯁꯅ ꯑꯩꯉꯣꯟꯗ ꯑꯩꯗꯤ ꯀꯩꯁꯨ ꯂꯩꯕ ꯃꯤꯁꯛ ꯅꯠꯇꯦ ꯑꯩꯅ ꯀꯩꯁꯨ ꯉꯝꯕ ꯈꯪꯕ ꯑꯃꯐꯥꯎ ꯅꯠꯇꯦ ꯌꯨꯅꯤꯚꯔꯁꯅ ꯑꯃꯗꯤ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯈꯨꯠꯊꯥꯡꯗ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯃꯌꯥꯝꯒꯤ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯕ ꯄꯨꯟꯁꯤꯒꯤ ꯕ꯭ꯂꯣꯀꯦꯖꯁꯤꯡꯗꯣ ꯍꯥꯡꯗꯣꯛꯄꯗ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯤ ꯂꯝꯕꯤ ꯊ꯭ꯔꯨ ꯑꯃ ꯑꯣꯏꯅ ꯊꯥꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯕ ꯉꯝꯖꯕ ꯑꯃꯗꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯄꯦꯟꯕꯤꯕ ꯑꯩ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯈ꯭ꯔꯤꯁꯇꯦꯜꯁꯤꯡ ꯃꯌꯥꯝ ꯁꯤꯖꯤꯟꯅꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯑꯗꯣꯝꯒꯤ ꯀꯔꯤꯌꯔꯗ ꯁꯛꯁꯦꯁ ꯑꯣꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯗꯤ ꯊꯕꯛꯀꯤ ꯕ꯭ꯂꯣꯛ ꯇꯧꯔꯒ ꯄ꯭ꯔꯣꯃꯣꯁꯟ ꯐꯪꯉꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯌꯥꯎꯋꯦꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯥꯏꯕꯤꯔꯛꯄ ꯑꯩ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯩ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯕꯤꯖꯤꯅꯦꯁꯀꯤ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯍꯟꯗꯛꯀꯤ ꯕꯤꯖꯤꯅꯦꯁꯀꯤ ꯑꯅꯧꯕ ꯑꯃ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯦꯒ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯒꯨꯁꯕꯝ ꯑꯣꯏꯕ ꯋꯥꯍꯩꯗꯤ ꯏꯆꯦ ꯅꯪꯁꯦ ꯅꯍꯥꯟꯗꯒꯤ ꯊꯦꯡꯅꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯁꯦ ꯁꯤꯒꯤꯁꯦ ꯍꯥꯏꯗꯤ ꯃꯇꯝ ꯆꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯔꯦ ꯍꯥꯏꯕ ꯃꯇꯝꯁꯦ ꯁꯤꯗ ꯊꯦꯡꯅꯧꯅ ꯊꯥꯕꯤꯔꯛꯄꯒꯤꯅꯤ ꯑꯗꯣꯝꯒꯤꯁꯨ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯃꯇꯝ ꯆꯥꯕ ꯃꯇꯝꯗ ꯊꯦꯡꯅꯕꯅꯤꯀꯣ ꯏꯁꯣꯔꯅ ꯃꯄꯨ ꯃꯥꯅ ꯁꯤꯟꯕꯤꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯍꯣꯠꯅꯖꯒꯦ ꯈꯜꯂꯤꯕ ꯑꯩꯒꯤ ꯁꯦꯕꯥꯁꯦ 1% ꯑꯣꯏꯔꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯕ꯭ꯂꯣꯀꯦꯖ ꯑꯩꯅ ꯍꯥꯡꯗꯣꯛꯄ ꯉꯝꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯖꯅ ꯄꯤꯔꯛꯄ ꯏꯊꯧꯗꯥꯡꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯅ ꯏꯊꯧꯗꯥꯡꯗꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅꯕ ꯑꯩꯅꯁꯨ ꯄꯥꯡꯊꯣꯛꯆꯒꯅꯤ ꯃꯌꯥꯝꯅꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯁꯤꯕꯤꯔ ꯂꯩꯌꯨ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯥꯏꯅꯔꯁꯤ ꯁ꯭ꯇꯦ ꯄꯣꯖꯤꯇꯤꯚ ꯀꯤꯞ ꯁꯥꯏꯅꯤꯡ